Laingak Kamiyamga Mari Faringai Chokatpa Tangdu Laitaba Lamdam Oibangam Negative criticism Taubana Ekoi Masel Tokai Tana Bamaram Oi, Yaribamakhei Positive criticism Toubiyu Haina, Forest and Environment and Climate Change Minister Biswajit na Afil Taukre, Environment and Climate Change Department gi Lakadaba Anobu Chahi gi calendar Fongbagi Thoramda Wafamasi Fongdokibani. Porongpata Laiba, Directorate of Environment and Climate Change ki Office ta Pangthokkiba Thoram Aduda, Minister Biswajit na hai Tongan ba Jat Kuchu Amadi Lining Ketnaba Kanglup Kayagi Apunbagi, Nungshinabagi Lipunna, Laipak Asi Masak Pajahalibani, Manipur Ladiba Furuk Kuding Maksu, Isa Isagi Furuk Kaktigi Kanbagi Mahutta, Amat the Oina, Nungsi Chanana Laibagi Wakalon Sagat Minaba Tangai Fade, Amaromda, Forest Amadi Environment Haiba Department Asi Miamgi Mating Tangai Fade, Ekoigi Akoibagi Fibam Pagat Hanba Haibasi, Mioi Kunaigi Kwaidigi Maru Oiba Taudangni, Anobu Chahi Lakpada Ekoi Punna Akoibagi Fibam Paganaba Mai Onsinsi, Lakadoriba Chahi Asidagi, Popi Pambi Thaba Thadoktuna, Sentok Laiba Yaba Atopa Taurang Paikatsi, Maduda Laingak na Pangba Yaba Mateng Pangani Haiki. Environment and climate change de yam na maro posidi akoi sarkar ka thado pudi oi roeba aduna miyam khudmai involvement taminaba darkar le haida bharat ke prime minister na miyam khudmakta ek pair ma ke naam ji karigino imagi maming lori isi karigino haiba matamda imana akoi si garbada le ringe degi hek tholok podegi sangsar da akoi si imana krai da chok degi krai da sigi degi krai da mang degi ai krai da kai degi haiba si yogla ga lakpadu maina madu ningsang kan da ine imagi maming u pambi do amam tang boina imagi maming da yopi raga thangbi raga akoi gi any kind the maintenance to biraga lagadi akoi environment si amyamna greener environment ma chemba aduga ecologically imbalance lai si balancing obi ecological aspect ama porpa ngangani aduga lonena sarkar ji miyam gani miyam ji sarkar gani ani maksi akoi understanding lai nadragati akoi ngai kedong le chokoi chakhat porpa ngangada mante aduna akoi khena bal lai miyam je sigi nungsina ba chana ba masigi art je election mineraga akoi ngasi lergadi manipur gi lairiba kairiba chairiba manipur khomjan bada kaishu akoi madam kuina changoi Nakalamaromda Environment and Climate Change na Mai Pak na Paikhat Kiba Thaurang Kayagi Matangda Minister Biswajit na Fongdokibagi Matung Inna State Action Plan on Climate Change Version 2 English Singani Kunga Mathoidegi English Singani Kuntra Mapungfa na Semkre Nambul Rejuvenation Project Mai Pak na Loishin Bangam Kibagaloina na Rejuvenation of Kongba River su sanction Taurakle Thabak Hongna Bohotnari Haiki Amaromda Lekai da Laiba Pukri Achoba Sing Yauna Tongan ba water body sing semkat anaba Thaurang Taure Turel Sing Degi Plastic Yauna Fata Hauti Sing Laukat anaba project su approve Taure Haiki Yaral Pat Jaimeng Pat Waitho Pumnom Amadi Utra Pat Semgat Pagi Tabak Mathang Chahigi Mars Tha Faubada Loishin anaba Hotnari Haiki Green Education Green Building Program su Leptana Chatari Haina Minister Tongam Biswajit na Makataki Plastic sing sina ko reversing sig akoi loimak mola laga funjalakpa aduga masigi posi da contaminate work ko je masigi posi ko na clean dawna ba haidana akoi NHC dagi project si approve tawre aduna masi akoi already hana hau khrabani media ge sinau ju khangbiramani Imphal ki area da taba Imphal is the mayai obi makha da chakidoni sina phadiga horok famsi da clean oina laga di makha da tabase darkal oroidamni na adu hana ge existing leriba akoi debris or any kind of the plastic le posing ji khongkana ba haidana akoi yam kana every ukhul gi Yam Yaubi, Senapati, Tamenglong, and the Senapati group Huzikti, Kolapi or any organization to Pira Kana Koida, tied up to Rakanda Mokoi Karigumba, awareness program Taujage, Dugai Koi, Patana Clean Noina, Koi Plantations, Harga, Koi Taujage, Habagi group, Yamatolopos in the Morga, Yam the greenery environment, Amashemba Matamda, Koi Hena, greener, Oiba Portama environment, when Bangam Naba, one of the Koyamating Pangani, I may have some Panjavani.